ngasi ayuk phong masi phong singdagi maru oiba pau khara khangatcharaga mayamda share tawjage MP kuntra stab yankhai parliament ki mifam horam daida positive oiramle parliament ki ngasi dagi haukiba nungju mifam gi mangoinana test tawbada lok sabha madi rajya sabha gi MP kuntra amasum parliament ki stab yankhai covid 19 na positive oiramba thingnare agency dagi phangba pawnai nungju mifam da saru yanana bagi oiba akangna ba chana kanglon ching lok sabha madi rajya sabha gi secretariat ching cm ki ba laikhrabane kanglon adugi matung ina MP amadi makhoi personal staff sing amasung parliament ki employee khudingmak na parliament changlak tringai mangoinna covid-19 test tawgadabane ngasi positive oikibe MP kunga manga adugi manungda lok sabha gi oina Bharatiya Janata Party BJP gi MP Tharaga nithoi YRS Congress Party gi MP ani DMK gi ama amadi RLP gi amani loinana Rajya Sabha gi oina BJP amadi Congress ki MP ani amasung AIADMK TRS LLP amadi TMC gi oina MP amamam yauri makhoi sing adu tha sigi tara humde amadi taraga marida parliament test tawkibane makhoi sing adu quarantine tawnana ba amadi parliament laktana ba khangan khre hairi sai khudingi oina di parliament ki nongju mifam asi June gi aroiba sayol pangthokibane adumainama sai esi gi oina di covid 19 na maram oiduna September tha ani makhairom thindana hauna ba thorang tawkibane social distancing amadi face mask amasum sanitizer na sing sijinabagi SOP sing ngakna pangthokna ba thorang tawrbasu ngasi member of parliament MP kunga manga positive oirakhiba aduna parliamentary mifamda charangna ba thokle haina pawduna makhatari laiba asida covid 19 gi case lak nifuga nipan ga point manga hen kiba amadi oirakliba phibam asigi yenglaga parliament laistet adu sandok handana ba session adu tangkak ani thokna khaidokibane ahan ba tangkak ki oina ayuk pung mapan dagi nungthul pung ama phawba lok sabha gi mifam phamgani amadi ani suba tangkak ki oina nungthul pung ahum dagi numidang pung 8 phawba rajya sabha gi mifam pangthokna ba lepkhibani loinana session manungda MP sing social distancing na singba covid 19 ministry na piba protocol sing ngakadabni hairi ngasi pangthokiba parliament ki nungju mifam maduda members sanirom lok sabha gi chamber tinki madugi manungda member kuntra na visitor gallery da famki sit sing hangba amadi member rajya sabha gi chamber da phamlam basu yaukiba adugi yenglaga mifam madu park saba television amagi kuthangda live thaki amaromda rajya sabha gi chamber gi oinadi sit tarukta member ahum gi sangda phamduna social distancing ngakna mifam pangthoki hairi ningsingba yabare akakna basana konglon sing lok sabha madi rajya sabha gi secretariat sing na semkiba matungina MP amadi makhoi personal staff sing amasum parliament ki employee khudimna parliament changlak tringai mangoinana covid 19 test tawgadabani haina su pauksi esina makhatana fongdorakle yamna nungaiba content masang mayamda share tawjage NPP ga semi final thengnana ba sem sarasi CM laingak paiminariba party singi maraktagi phawbana lakadoriba marakki mikhal asi semi final ni hairakliba asi thengnana ba sem sabatai BJP gi laingak matam sangna sakhigani haina minister N Birena fongdokre Kanchipurda leba BJP ki office da pangthokiba Prime Minister Narendra Modi gi pokpagi sai humdra surakpa thoramga mari leinana sayol ama sathagadaba seba saptha gi thoramda athoiba mithungi warol piraduna minister na hai lakadoriba maraki mikhalasi NPP gi mamingdi pandana hauzik lengak paiminariba party amana semi final ni hairakliba si yamna section basange semi final asi thengnanaba aikoi sem sabatai masigidama aikoi punna thengnasi haina su makhataki se minister na hai kana gumagi mapok numit asi makna pokpa numit adumaktamak pangthoknaribane PM Narendra Modi gi mapok numit asidi sayol ama chupna pangthokadoribane miyoibegi kathokpa haibesina thoibani hairibane lainga asine hek lakpadagi sei ahum makhai asida paikhalakliba scheme sing asi laita lairaba miyamgi mateng pangbada miyeng thamduna satharakpane se minister gi haksel gi tengbang dagi horaga makhal kya gi laita lairaba miyamgi oiba scheme kya paikhatuna lakle madumakna miyam langaklo oibiduna congress amadi ati sapu kayana lenga asi inthunaba hotnabada ngamdana laklibane Prime Minister Narendra Modi amadi hanagi Prime Minister Atal Bihari Vajpayee asi laipokni hainaribane Amit Shah gi asanma miyeng amadi maki phirep lauba haisingba asi singthaningaini atopa khangjinbada kanagadaba yamna maru oiba paw amana mo COVID-19 gi antibody detect tawbu ngamba chip puthokre malemna pak sana sandoraktuna misimina kya thokaliba COVID-19 gi laisit asibu laksinba ngamnabagi pandamda Japan na miyoibigi blood plasma da yawba COVID-19 gi antibody sing khandok ngamba chip ama ohong mamalda puthokre
Hiram asigi matangda the Biosensors and Bioelectronics kauba journal amada phongkiba study amagi matungina COVID-19 positive oiraba miyoi amada laiset asibu ngak thoknanaba miyoibagi haksangdagi thokpa antibody sing asi yamna thengna puthokpa maramna khandokpa wabagi khudongchadaba kya mayoknaramane adabo Japan handakta nauna puthuragliba chip technology asinadi antibody asi laina khandokpa ngambana laiset asibu mayoknabada achobo mateng oiragani hairi journal aduda phongkiba study adugi aiba Okinawa Institute of Science and Technology Graduate University OIST gi Professor Ricardo Funari na phongdorakpagi matung ina malemna hojik sizinariba antibody gi testing kit sing asi achumba phal phangbagi sang yamna wanglabsu cell yamna sangba amadi lab technician singna laboratory da khaktama pangthokadaba oibana miyamna paksana sizinabada khudongchadaba kaya mayoknari maram asina testing asi pangthokpa matam yamna sangli adubo handak Japan nang puthokliba chip asidadi mamal yamna hongbata natana pungkhai amagi manungda result khangba ngamli masida sunatana test makhal asina antibody sang khwaidigi nemna yawba blood plasma singdagi su antibody sing asi laina khandokpa ngami hairi si makhal asina miyoibigi haksangdi antibody sing asi yawbra yawdabra haibadu khak khandokpa ngamba natana miyoi adugi haksangdigi antibody gi sang kaya yamna puthokpage haibadusu khangba ngami haina makna makhatana phongdorakli atopa mapalamgi paw manamu Israel na Palestinian imung Hatkhiba miyoi ama punsigi jail gi sera ohum Pikhre Israel gi court amana laibak asina khudum chaliba West Bank ta Palestinian Angang ama amasuk mahaki mama mapasing makhogi yumda mai thadun attack tawba amada Hatkhiba gi dama Jew settler amabu ngasini thokaba numita jail da punsi chupagi Cheirak ohum Pikhre English ngani ga tara manga de mihat adugi dama Amiram Ben Oliel Chaikun mangabu me thada conviction piraba tungda Lord Court na mabu Cheirak Pikhre hate crime ama sathanaba lauktunabaga loinana sat hanaba amasung mai thanaba honabagi damak mahak marar ani phangki mai thabagi attack aduda supnagi tha Tharaga nipanta ngairiba Ali Dawab sha sikhi maki mama Riham amasung Mapa Sadasu makhoigi haksangda sokhibasing adudagi kona sikhi aligi sahi mari suraba mayamba Muhammad masada maina sakpaga loinana hingauki Palestinian imung aduna mi shiba attack adugi dama Israel da case thangatki Kanbik Amiram Ben Oliel gi thabak sing adu yamna kupna thorang tawduna pangthokhibani amasum maki radical ideology amasum racism dagi madu tholakhibani haina court adun haiki piriba Cheirak asi aina thamliba khwaidigi wangba Cheirak ki sang adu yogodoribani haina court asina haiki laikhidraba sing adugi imung manung aduna crime adugi dama jail gi Cheirak aduna kari su kokmangamlo haiki aikhoida court ki rai aduna kari pigadawri court sina ahamata kari pigadawri haina angang adugi mapu bokna ngasini thokaba numita courtroom adugi mapana leiriba paumi singda haiki masina mangona karigumba amata hanna pirakloi haina makhatana su phongdorakli takpoina Manipur gi paung khutang ka hapsaramge AR na nungmai sapham ama thugai khre nungmai nipan lokhat khre kunga manga suba Assam Rifles Susampur Police amadi kunthrago humdu suba Assam Rifles ki combined team amana New Lamka gi Dorcas Bank da leiba nungmai sapham ama ngarang thugai khre combined team aduna chapsaba paw ama phangbadagi Susampur gi Dorcas Bank da leiba mang Suwanleng sei kungamari apokpa lekhidraba Authelan gi yumda leiba local nungmai sapham adura thi humba chathabada 12 bore gi double barrel ama 12 bore gi single barrel rifle ani 12 bore gi butt yaudaba single barrel ama 12 bore gi barrel yaudaba mechanism ama air gun ama 9mm gi pistol barrel yaudaba ama 9MAB magazine trigger mechanism mari 12 bore gi butt ama 9mm gi bore round ani point kungani thoigi barrel ama nongmai gi masak amadi nongmai sabada sizinaba 2 drill bit amadi ugi drill na singba phangle phagalaba polam singado logi oiba thabak laukhatnaba Chusampur Police Station na khusin na kren spokesman makhatara clean thank you